अहमद डायमंड रेडियो चैनल से क्राइम रिपोर्ट्स ताबीरिबसिंगबु जेम्स हैग्रुजमना तराम नोक्चबग लोइनना इकोकनोना खुरुमजरी ngasi mu puduna laksari diamond radio channel asigi crime report chamaga humputara tare chuba tangka crime prithvi asida mikok kangdana thoglakliba crime sing asi aikoi punamangna khangdaba yadi masi khanglaga aikoi gi mikup na hum singna leinananbagi khongpham aduda chena lepna nanabagi damakan prithvi asida thogliba crime kya marum social media thorokpadagi video kya viral oiduni yengbada kiba hangoiba kaya marum aikoi da fawhale thang ama pairaga mi amabu mi kaya marumna tana duna thang aduna yanbagi video natraga kariguma matamdana thongdok amagi damak miyoi amada miyam changduna phuba chaiba chai paiduna miyamna makhutta ain paiduna miyamgi ihouda miyoi amabu hatpana chingba masi khakta danatana wafam asina crime tawba miyoi adubu yukhatchabagi wafam dinate miyoi aduna lanbagi dandidi miyamna pire adubu miyam aduna aingi mityengda मखोइना अमुक आइन पाइदुना मी अदुबो हातलिबा अदुदि आइनगी मिरियंगदा यारिब्रा मखोइदि लांद्रिब्रा होय अदुबो कोर्ट अमदि पुलिसना मराल लेबा मी अदु अतुबा मतमदा मराल लेबा अदुगी दंदी पीबा ngamlaktaba matamda miyamna khoisauna duna hat hobani hena fagani haiduna hektamak miyamna hatokpa yaw mobile paina bangaktani hojigi matamda aduguma thogdok ama thokningai matamda miyamna masa masa gi mobile na video kya namduna social media da thagalaktuna adumak viral oire pau oina phonglakpa haibaduna amani adubu video yorokpa sina thogdok adumi amagi mitmang da thokpaga chap adumak manahali masi aphabani haiga doribra natraga phattabani haiga doribra asoiba video amana kanglup ani naiba oiraklabadi riot kya tholokpa masana tabani masida mara leitaba miyoi kaya gi punsi manga doribani maruina nongmagi sunomdunu chajariba tongan ba kanglup kayada kanglup sing adu khandun hatok piraklabadi maduda mangjaga doriba sikanano aikoi gi punsida CCTV samna hairabada close circuit television CCTV gi long form da yum khuding lambi gi matai khuding dukan khuding petrol pump na chingba amadi bank school office tongan ba kayada CCTV hojikti loinamak panari masi sizinaba sina crime ama thokpada CCTV amana load pa yadaba maramna thokkiba thogdok sing aduda crime kaya record toksile masidagi crime tawba miyoi kaya gi footage aduna court puthokduna utpada ayaba pi police na investigation tawduna CCTV gi footage kaya da mara leiba miyoi kaya marum phagat pasungami adubu ngasi gi case asemo miyamda tamjari thogdok ase Delhi gi Shalimar Bagh ta thokkiba thogdok ama khakni English singani taratare ayukki matam amada businessman Pankaj Mehta kauba amana mahakki nupi loinana mahakki chai anirum suraba macha ama sulerami masigi matungda Pankajna ayu anganmada mahakki nupida hogdoklami suda aina korsi tariro amtogul ngarang aina nongoda kare haige oh ai tare nasasina hingsi kapadagi tumdabadagi aise yaho khara thengre ai yam thuno loiselagi phare suda aina haibadu kawunu ekoi kharangana chatrabadi horen lai khurumadane gurudwarda yamna thengan baduga thabuksu yamna le yaragadi ayu angan base matamsi thoine tharakpani masida khoi isorgi thogol logadabani ai khangjare ai minute 10 gi manungda ai losinjarage sem sabiro ai yam thuno losina mohna jarage asumna Pankaj hariba miyo asina mahakki nupi Sudha hariba sida Gurudwar da lai khurumna nanabagi damak hairami Sudana machanupa chahi anirum suraba adu yamna thuna loisilami loinana mahaksu lai khurumba du chana nanabagi damak sem sarami matamadu da Pankaj naiki Sudha loirabra oh ai loijari chalasi yarni hojikti hoi yamna fare ngasi se Gurudwar da ekoi lai khurumba se puning senu khurungadabani yengo aina toriba igi business se mai pagle hojik ti miyoi kaya marumna aina toriba thabak se loini yengsile mipung khudimo loina kale masi kakta sunatana yumda leriba nangonda yum thangnaba miyoi kaya marum natraga mi atopa singna nangonda pau kaya marum tamsale nangna soibu chingnaba leri hojik tine
मसी पुनमक्सी कोकननबगीदमक गुरुद्वारा चलगा अखोई लाई खुरुंगदबनी होय अखोई चलसे आई लोरे अंगांगसु आई सेम साबा लोरे फरे ससी आई गाड़ी ममा लेथोरकी असुमना पंकज मेहता हारिबसने महाकी नुपी अमदी सही अनिरोम सुरब मच्चा नुपा महाकी गाड़ी दा हापलगा अयु अंगनबदा गुरुद्वारा लाई खुरुंब चनननबगीदमक थोरकिरम असुमना मखोय गुरुद्वारा लाई खुरुंब चतकी लाई खुरुंब लोरब मतुंगदा मखोय लंबेन अमदा लाखी असुमना मखोयना लाकलिबा लंबेन अदुदा यू टर्न अमदा मखोयगी गाड़ी मारुति 800 अदु ममाई लेरम असुमना मखोयना ममाई लेरिंगेगी तंजा अदुदा बाइक त मियोय अनि मकोकते हेलमेट अममम उटलगा पंकज की गाड़ी ममांगदा खामखिरमी असिगुम तंजा असिदे खोंगलै थुना गाड़ी अदुगी मनिंगद तोंगलिबा नुपा अदुना लोकेन मेट पिस्तोल अमा सतोकलगा पंकज की गाड़ी दा नोंगमैना कापसिलकी नोंगमैना कापलकपा अदुदा महाकी मारुति 800 की ग्लास काइखिरमी मसिगी मतुंगदा महाकी नुपीगी माथाबाक्ता नोंगमैना काकी अमदी अनीसुबा अमदी अहुमसुबा मरु अदुना महाकी नुपी सोधागी मिटकी मिटखादा नोंगमै मरुदु पानकी अमदी मिहात पसिंग अदुना ओनसिलगा पंकज मेहतादा नोंगमैना अमुक काकी अदुबु लाइबक फबदगी नोंगमै अदु मरु चपकी अमदी पंकजता नोंगमै अदु कापा याखिदी खोंगलेतुना मफम अदुदा लेरिबा मियाम अदुना उनरक्त्रिङैदा मिहात पसिंग गाड़ी थौदुना मफम अदुदगी चटखिरमी मसिगी मतुंगदा पंकजना गाड़ी मनुंगदा चेंसिंदुना सुदा 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 नंग केदोरगे सुदा से होगुल नमितु पांगो सुदा एंगोंदे येंगो कदाय अंगांची सोकब्रा ओ माय गॉड अंगांची सोकत्रे सुदा से नमितु पांगो आई गाड़ी सिदौगे हॉस्पिटल याम थुना आई नंगु पुगे सुदा नमितु पांगो सुदा असुमना महाकी गाड़ी अदु यामना खोंगलै थुना थौरगा हॉस्पिटल दा चलमी हॉस्पिटल दा महाकी नुपी अदु पुबु मतमदा हॉस्पिटल योरु मतुंगदा डॉक्टरना लंबीदा सीरगा पुरकले महाक सीरे हाइन हॉस्पिटल अदुगी डॉक्टर सिंह हाइकिरम अदुबु थौदोक अदुदा लाइबक फबदगी महाकी मचानुपा चही अनिरोम सुरुबा अदुदी करिगुम्बा मता सोगलमदे मसिगी मतुंगदा हॉस्पिटल गी मियो सिंगना पुलिस ता पाउ फिकी पुलिस मफम अदुदा लाकी अमदे पुलिसना पंकज सिदम तफम नाकी थौदोक सि ताबदे खुसियम नुंगाइथि एनीवे थौदोक सि कमाइन थोपनो अखोइद मरिक चुमना तो तम इंस्पेक्टर ngasi ayu angan mapung mari taba matamda गुरुद्वारा दा एगी नुपिगा लाई खुरुमना ननमगी दम अखोइ चलुबन आइसु ऑफिस के थबक यामना चिनमना लाई खुरुमबदु खरंगना चनना ननमगी दम आइना मंगोंदा हाइबदगी माखसु यारके लोइनना इमुंग मनुंगी दा साताबा पुनमागसे गुरुद्वारा दा मुक्तुंग लाई खुरुमदुनि येंगलबदी अखोइगी दा सासि कोकने हाइना अखोइना खनकी मसिगी मतुंग दखोइ लाई खुरुमबा लाके ओ नखोइगी इमुंगी दा साइबदि करिनो असब दा साइबदि फत्तनुंगदा थोक्तना ननबगीदमक अखोइना लाइसि खुरुमजबनि हौजे हौजिकि नंग नसादा करि युमदा दसा थाबा लिबगे इंस्पेक्टर अदुगुमा दसा थाबदि लेथि ओ गुरुद्वारा दा लाई खुरुमबसि अयुक ngana चलिबगी मरमसि करि मरमगिनो इंस्पेक्टर आई ऑफिस तसु आइगी थौदांग यामना चावनाले ऑफिस सु लेपे यादे मरमसिना ऑफिस काद्रिंग मतमदा खरंगना चनना नमगिदम अखोइना चटबनि ओ अदुबुदि करिसु काइदेदा अदो अखोइना खंगिलिसे नाहाकी नुपिदु नोमै कापलिसे मतौ करमना कापना अखोइदम तायो इंस्पेक्टर गुरुद्वारा लाई खुरुमबा हलगगा अखोइना यू टर्न अमदा इना ममाइ लेबनि यू टर्न अदुदा इना तपना ममाइ लेरगा गाड़ी अस लेथोकपा होरकदा अखोइगी मांगदा बाइक अमा थोरकी बाइक थोरकलिबा मियो अनिदु हेलमेट अममम उबे अदुगी इंस्पेक्टर मनिंग थंगो मियो इदुना खंगौदना महाकी मसादगी लोकेन मेट पिस्तोल अमा सत्तुना आइगी गाड़ी दु नोमैना कापके कार अदुगी आइगी कारगी ग्लास काइकी मसिगी मतुंगदा लेप लेतना मखोइना नोंमै मरु अनिमक कापके अहन नोंमै मरुदना आइगी नुपि सोदागी थबकता पानकी अनिसुबदना महाकी मिटकी मिखाता पानकी मसिगी मतुंगदा मिहारपसिंग अदुना ओनसिंदुना एंगोदा नोंमै कापके अदुबु लाइबक फबदगी इंस्पेक्टर एंगोदा नोंमै कापननबा मिहारपसिंग अदुना होनबा मतंदा मखोइगी नोंमैदो मरु चपके
ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯤꯌꯥꯝ ꯈꯪꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤ꯫ ꯑꯣ, ꯅꯪꯒꯤ ꯀꯥꯔꯒꯤ ꯃꯃꯥꯡꯗ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯅꯝꯕꯔ ꯈꯪꯕ꯭ꯔꯣ? ꯁꯞ, ꯊꯧꯗꯣꯛ ꯑꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯄ ꯃꯔꯝꯅ ꯑꯩ ꯒꯥꯔꯤ ꯑꯗꯨꯒꯤ ꯅꯝꯕꯔꯗꯤ ꯈꯪꯕ ꯉꯝꯖꯧꯗ꯭ꯔꯤ꯫ ꯍꯣ, ꯑꯗꯣ ꯄꯪꯀꯖ, ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯃꯤ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯑꯩꯈꯣꯏ ꯈꯔ ꯇꯣꯏꯅꯗꯤ ꯎꯅꯕ ꯇꯥꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯍꯥꯠꯂꯤꯕꯁꯤꯡꯁꯦ ꯐꯥꯕ ꯉꯝꯅꯅꯕꯒꯤ꯫ ꯏꯟꯁꯄꯦꯛꯇꯔ, ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯊꯦꯡꯛ ꯌꯨ꯫ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯨꯞꯅ ꯑꯝꯇ ꯊꯤꯖꯤꯟꯈꯤꯒꯦ꯫ ꯃꯔꯨꯑꯣꯏꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯔꯒ ꯃꯗꯨꯗ ꯁꯤꯖꯤꯟꯅꯔꯤꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯀꯔꯝꯕꯅꯣ, ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯤꯟꯗꯕ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ꯫ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯗꯣꯝꯒꯤ ꯌꯨꯝꯗ ꯂꯥꯛꯀꯦ꯫ ꯐꯅꯤ ꯏꯟꯁꯄꯦꯛꯇꯔ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯔꯤꯕ ꯗꯣꯛꯇꯔ ꯑꯗꯨꯒ ꯄꯨꯂꯤꯁꯀ ꯎꯅꯔꯝꯃꯤ꯫ ꯗꯣꯛꯇꯔ, ꯁꯣꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯕꯅꯣ? ꯑꯗꯨꯒ ꯃꯉꯣꯟꯗ ꯁꯤꯖꯤꯟꯅꯔꯤꯕ ꯅꯣꯡꯃꯩꯁꯤ ꯀꯔꯝꯕꯅꯅꯦꯅ ꯈꯟꯕ ꯌꯥꯒꯦ? ꯏꯟꯁꯄꯦꯛꯇꯔ, ꯅꯣꯡꯃꯩꯁꯤ ꯌꯥꯝꯅ ꯄꯣꯏꯟꯠ ꯕ꯭ꯂꯦꯡ ꯍꯥꯏꯕꯗꯤ ꯌꯥꯝ ꯅꯛꯅ ꯀꯥꯞꯄ ꯅꯣꯡꯃꯩꯅꯤ꯫ ꯑꯗꯨꯒ ꯁꯤꯖꯤꯟꯅꯔꯤꯕ ꯅꯣꯡꯃꯩꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯟ ꯃꯦꯟꯅꯤ꯫ ꯑꯗꯨꯒ ꯅꯣꯡꯃꯩ ꯃꯔꯨꯁꯤ ꯃꯍꯥꯛꯀꯤ ꯊꯕꯥꯛꯇ ꯑꯃ ꯄꯥꯜꯂꯦ, ꯑꯗꯨꯒ ꯃꯤꯠꯈꯥꯗ ꯑꯃ ꯄꯥꯜꯂꯦ꯫ ꯃꯍꯥꯛꯇꯤ ꯑꯣꯟ ꯗ ꯁ꯭ꯄꯣꯠ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯁꯤꯕ ꯌꯥꯏ꯫ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯄꯨꯔꯛꯄ ꯃꯇꯝꯗꯁꯨ ꯁꯤꯔꯒ ꯄꯨꯔꯛꯄꯅꯦ ꯍꯥꯏꯕꯁꯤ ꯗꯣꯛꯇꯔꯅ ꯃꯗꯨꯒꯤ ꯁꯔꯇꯤꯐꯥꯏ ꯇꯧꯔꯦ꯫ ꯊꯥꯒꯠꯆꯔꯤ ꯗꯣꯛꯇꯔ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯨꯂꯤꯁꯅ ꯃꯤꯁꯤ ꯑꯁꯤ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯀꯔꯤ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕꯒꯤꯗꯃꯛ ꯄꯥꯡꯊꯣꯛꯄꯅꯣ ꯍꯥꯏꯗꯨꯅ ꯄꯪꯀꯖꯀ ꯎꯅꯔꯝꯃꯤ꯫ ꯄꯪꯀꯖ, ꯏꯟꯁꯄꯦꯛꯇꯔ, ꯆꯪꯁꯤꯟꯕꯤꯔꯛꯑꯣ꯫ ꯁꯣꯝꯗ ꯐꯝꯕꯤꯌꯨ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯩꯈꯣꯏ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯐꯪꯉꯦ꯫ ꯅꯍꯥꯛꯀꯤ ꯅꯨꯄꯤꯁꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯁꯤꯕꯅꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯈꯪꯉꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯕꯗꯤ ꯅꯪꯒ ꯅꯨꯡꯉꯥꯏꯅꯗꯕ ꯀꯅꯥ ꯂꯩꯒꯦ? ꯏꯟꯁꯄꯦꯛꯇꯔ, ꯑꯩꯒ ꯅꯨꯡꯉꯥꯏꯅꯗꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯗ ꯅꯪꯒ ꯅꯨꯡꯉꯥꯏꯅꯗꯕ ꯀꯔꯤꯒꯨꯝꯕ ꯃꯤ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗ ꯀ꯭ꯂꯨ ꯈꯔ ꯄꯤꯔꯕꯗꯤ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕ ꯉꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅꯁꯨ ꯅꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯇꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯗꯤ ꯈꯔ ꯋꯥꯕ ꯑꯣꯏꯒꯗꯧꯔꯤ꯫ ꯑꯦꯅꯤꯋꯦ, ꯑꯩꯈꯣꯏ ꯃꯤꯁꯤ ꯑꯁꯦ ꯂꯦꯝꯅ ꯇꯣꯛꯂꯣꯏ꯫ ꯁꯣꯏꯗꯅꯃꯛꯀꯤ ꯃꯤ ꯍꯥꯠꯄꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯗꯣꯝꯗ ꯎꯠꯀꯅꯤ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦ, ꯑꯗꯨꯒ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯤ꯫ ꯐꯅꯤ ꯏꯟꯁꯄꯦꯛꯇꯔ, ꯑꯩ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯆꯠꯇꯨꯅ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯒꯤ ꯃꯤꯌꯥꯝꯁꯤꯡ ꯍꯪꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯥ ꯍꯦꯟꯅ ꯂꯩꯇꯕ ꯃꯔꯝꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯥꯔ ꯃꯃꯥꯡꯗ ꯊꯠꯂꯒ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤ ꯍꯥꯏꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯎꯍꯧꯏ ꯍꯥꯏꯕꯁꯤ ꯍꯥꯏꯔꯛꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯌꯨ ꯇꯔꯟ ꯑꯗꯨ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯀꯥꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛ ꯃꯤꯌꯥꯝ ꯀꯣꯏꯀꯨꯞ ꯀꯧꯅꯕ ꯑꯗꯨ ꯎꯈꯤ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛ ꯕꯥꯏꯛ ꯑꯃ ꯊꯧꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯥꯞꯈꯤꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯇꯥꯡꯅ ꯂꯩꯕ ꯃꯔꯝꯅ ꯀꯥꯞꯈꯤꯕꯕꯨ ꯑꯣꯏꯔꯕꯁꯨ ꯀꯥꯞꯇꯕꯕꯨ ꯑꯣꯏꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯎꯈꯤꯔꯝꯗꯦ꯫ ꯃꯁꯤꯅ ꯄꯨꯂꯤꯁꯅ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯂꯛꯄꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯤꯡ ꯑꯃꯗꯤ ꯄꯦꯇ꯭ꯔꯣꯜ ꯄꯝꯞ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯈꯤꯜꯂꯤꯕ CCTVꯒꯤ ꯃꯇꯦꯡ ꯂꯧꯕ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯑꯁꯨꯝꯅ CCTVꯒꯤ ꯐꯨꯇꯦꯖꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯄꯨꯂꯤꯁꯅ ꯈꯣꯝꯒꯠꯂꯝꯃꯤ꯫ ꯃꯇꯝ ꯀꯌꯥ ꯆꯪꯈꯤꯔꯝꯃꯤ, ꯄꯨꯡ ꯀꯌꯥ ꯆꯪꯈꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨ ꯄꯨꯡ ꯀꯌꯥꯅೋ ꯍꯥꯏꯅ ꯄꯪꯀꯖꯇ ꯍꯪꯕ ꯃꯇꯝꯗ ꯄꯪꯀꯖꯅ ꯍꯥꯏꯔꯛꯈꯤꯕ ꯄꯨꯡꯐꯝ ꯑꯗꯨꯗ CCTV ꯐꯨꯇꯦꯖꯇ ꯍꯥꯏꯔꯤꯕ ꯄꯨꯡꯐꯝ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯄꯨꯝꯅꯃꯛ ꯄꯨꯂꯤꯁꯅ ꯃꯇꯝ ꯀꯌꯥ ꯆꯪꯅ ꯊꯤꯖꯤꯜꯂꯝꯃꯤ꯫ ꯄꯨꯂꯤꯁ ꯃꯀꯣꯛ ꯃꯃꯩ ꯉꯥꯎꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ CCTV ꯐꯨꯇꯦꯖꯁꯤꯡ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯄꯨꯡꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ 800 ꯃꯥꯔꯨꯇꯤ ꯀꯥꯔ ꯑꯁꯤ ꯊꯧꯔꯛꯈꯤꯕ CCTVꯒꯤ ꯐꯨꯇꯦꯖꯁꯤꯡ ꯄꯨꯝꯅꯃꯛꯇ ꯎꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯌꯥꯝꯕ CCTV ꯐꯨꯇꯦꯖꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯒꯥꯔꯤ ꯃꯃꯥꯡꯗ ꯊꯠꯇꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯑꯗꯨꯗꯤ CCTV ꯐꯨꯇꯦꯖꯇ ꯑꯃꯠꯇ ꯎꯈꯤꯔꯝꯗꯦ꯫ ꯃꯁꯤꯅ ꯄꯨꯂꯤꯁꯅ ꯊꯤꯖꯤꯜꯂꯤꯕ ꯀꯦꯁ ꯑꯁꯤꯗ ꯑꯔꯦꯝꯕ ꯍꯥꯏꯕꯗꯨ ꯇꯥꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅ ꯍꯥꯏꯈꯤ, ꯁꯨꯗꯦꯁ, ꯑꯩꯈꯣꯏ CCTV ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯌꯦꯡꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ CCTV ꯐꯨꯇꯦꯖꯇꯗꯤ ꯄꯨꯡꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯒꯥꯔꯤ ꯊꯧꯕ ꯑꯃꯗꯤ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯕꯗꯤ ꯎꯈꯤ꯫ ꯑꯗꯨꯕꯨ ꯅꯥꯀꯟ ꯑꯗꯣꯝꯗ CCTVꯒꯤ ꯐꯨꯇꯦꯖ ꯑꯃꯠꯇ ꯂꯩꯇꯕꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯤꯕ ꯅꯍꯥ ꯑꯅꯤ ꯑꯗꯨ ꯎꯕꯗꯤ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ꯫
ꯑꯩꯈꯣꯏ ꯊꯤꯖꯤꯟꯕꯁꯤ ꯂꯦꯞꯄꯗꯤ ꯌꯥꯔꯣꯏ ꯆꯨꯝꯃꯤ ꯁꯥꯔ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ CCTV ꯂꯩꯇ꯭ꯔꯒꯁꯨ ꯑꯇꯩ ꯑꯋꯥꯡꯕ ꯌꯨꯝꯁꯤꯡꯗ CCTV ꯐꯨꯇꯦꯖꯁꯤꯡꯗ ꯑꯩꯈꯣꯏ ꯌꯦꯡꯕꯗꯤ ꯀꯔꯤ ꯀꯥꯏ ꯁꯨꯗꯦꯁ ꯃꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯃꯤꯑꯣꯏ ꯈꯔꯅ ꯍꯥꯠꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯔꯣꯟꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯃꯗ ꯊꯕꯛꯁꯦ ꯄꯥꯏꯈꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯅꯕ ꯂꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯄꯪꯀꯖ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯊꯤꯒꯠꯄ ꯍꯧꯈꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯆꯠꯈꯤ ꯑꯣꯐꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯃꯝꯇ ꯋꯥ ꯍꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯐꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯪꯀꯖ ꯍꯥꯏꯔꯤꯕꯁꯤ ꯃꯊꯧꯗ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗ ꯄꯪꯀꯖꯀꯤ ꯃꯐꯝꯗ ꯊꯣꯏꯅ ꯆꯤꯡꯅꯕꯗꯤ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯍꯪꯕꯁꯨ ꯂꯦꯞꯈꯤꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯂꯩꯕ ꯄꯦꯇ꯭ꯔꯣꯜ ꯄꯝꯞ ꯑꯃꯗ CCTV ꯑꯃꯒꯤ ꯐꯨꯇꯦꯖ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯈꯣꯝꯒꯠꯅꯕ ꯍꯣꯠꯅꯈꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯈꯔ ꯂꯥꯞꯂꯕꯁꯨ CCTV ꯐꯨꯇꯦꯖꯇ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯄꯨꯡꯐꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ CCTV ꯐꯨꯇꯦꯖꯇ ꯂꯣꯏꯅ ꯎꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯄꯪꯀꯖ ꯐꯥꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯪꯀꯖꯅ ꯏꯟꯁꯄꯦꯛꯇꯔ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯃꯤ ꯍꯥꯠꯄ ꯐꯥꯕ ꯉꯝꯗ꯭ꯔꯒ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯕ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯆꯤꯟꯗꯨ ꯊꯤꯒꯅꯨ ꯃꯤ ꯍꯥꯠꯄꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯁꯦꯡꯅ ꯇꯥꯒꯦ ꯆꯠꯂꯣ ꯒꯥꯔꯤꯁꯤꯗ ꯀꯥꯈꯠꯂꯣ ꯒꯥꯔꯤꯁꯤꯗ ꯀꯥꯈꯠꯂꯣ ꯏꯟꯁꯄꯦꯛꯇꯔ ꯅꯈꯣꯏꯅ ꯃꯤ ꯍꯥꯠꯄꯗꯨ ꯐꯥꯗ꯭ꯔꯒ ꯑꯩꯒꯤ ꯅꯨꯄꯤ ꯁꯤꯔꯒ ꯑꯩꯕꯨ ꯐꯥꯔꯤꯕꯁꯤꯅ ꯅꯈꯣꯏꯅ ꯎꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯅꯊꯧ ꯃꯁꯛ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯒ ꯑꯩꯒꯤ ꯅꯨꯄꯤ ꯁꯤꯔꯒ ꯑꯩꯉꯣꯟꯗ ꯏꯔꯥꯜ ꯄꯤꯁꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯠꯂꯝꯂꯒ ꯑꯩꯉꯣꯟꯗ ꯏꯔꯥꯜ ꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯄꯪꯀꯖ ꯑꯩꯈꯣꯏꯗ ꯇꯥꯛꯀꯅꯨ ꯁꯤꯒꯨꯝꯕ ꯀꯦꯁ ꯀꯌꯥꯁꯤ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯄꯨꯂꯤꯁ ꯑꯩꯈꯣꯏꯁꯦ ꯂꯩꯔꯤꯕꯅꯤ ꯅꯪꯅ ꯆꯤꯡꯅꯔꯤꯕ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯇꯥꯛꯀꯦ ꯆꯠꯂꯣ ꯒꯥꯔꯤꯁꯤꯗ ꯀꯥꯈꯠꯂꯣ ꯌꯥꯝ ꯊꯨꯅ ꯀꯣꯏꯛ ꯒꯥꯔꯤꯁꯤꯗ ꯀꯥꯈꯠꯂꯣ ꯁꯨꯗꯦꯁ ꯒꯥꯔꯤꯁꯤꯗ ꯆꯤꯡꯈꯠꯂꯣ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯅꯝꯗꯨꯅ ꯄꯪꯀꯖ ꯐꯥꯗꯨꯅ ꯄꯨꯔꯛꯈꯤ ꯑꯃꯗꯤ ꯀꯁꯇꯗꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯒ ꯋꯥ ꯍꯪꯈꯤ ꯑꯁꯦꯡꯕꯗꯨ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪꯒꯤ ꯅꯊ꯭ꯋꯥꯏꯗꯨ ꯀꯟꯕꯤꯒꯦ ꯑꯩꯈꯣꯏꯅ ꯆꯥꯔꯖ ꯁꯤꯠ ꯊꯥꯡꯒꯠꯄ ꯃꯇꯝꯗ ꯅꯪꯒꯤ ꯆꯥꯔꯖ ꯁꯤꯠꯇꯣ ꯈꯔ ꯅꯦꯝꯅ ꯊꯥꯡꯒꯠꯄꯤꯒꯦ ꯃꯗꯨꯃꯛꯅ ꯅꯪ ꯐꯥꯔꯁꯤ ꯇꯧꯒꯗꯕꯗꯒꯤ ꯀꯟꯕꯁꯨ ꯌꯥꯏ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯁꯧꯒꯠꯄꯒꯤ ꯃꯔꯝꯁꯨ ꯂꯩꯇꯦ ꯅꯆꯤꯟꯗꯨ ꯊꯤꯔꯗꯤ ꯑꯀꯟꯕ ꯍꯦꯟꯅ ꯆꯥꯔꯖ ꯁꯤꯠ ꯊꯥꯡꯒꯠꯇꯨꯅ ꯅꯪꯕꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯍꯣꯠꯅꯒꯅꯤ ꯑꯁꯦꯡꯕꯗꯨ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯦ ꯏꯟꯁꯄꯦꯛꯇꯔ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯣ ꯅꯆꯤꯟꯗꯨ ꯊꯤꯒꯅꯨꯅꯦ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯍꯥꯏꯕ ꯄꯥꯝꯕ꯭ꯔꯥ ꯑꯗꯨꯒ ꯅꯪ ꯅꯁꯥꯅ ꯅꯔꯥꯜꯁꯤ ꯌꯥꯕ ꯄꯥꯝꯕ꯭ꯔꯥ ꯏꯟꯁꯄꯦꯛꯇꯔ ꯑꯩꯉꯣꯟꯗ ꯎꯠꯄꯤꯅꯤꯡꯕ ꯂꯣꯏꯅ ꯎꯠꯄꯤꯌꯨ ꯑꯩ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯨꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯗꯣ ꯂꯣꯏꯅ ꯆꯨꯝꯕ ꯉꯥꯛꯇꯅꯤ ꯅꯪ ꯌꯥꯝ ꯄꯥꯝꯃꯦ ꯁꯨꯗꯦꯁ ꯂꯦꯞꯇꯣꯞꯇꯣ ꯁꯤ ꯄꯨꯔꯛꯑꯣ ꯁꯥꯔ ꯁꯤꯗ ꯂꯩꯖꯔꯦ ꯁꯤ ꯌꯦꯡꯉꯨ ꯁꯤꯒꯤ ꯄꯦꯇ꯭ꯔꯣꯜ ꯄꯝꯁꯤ ꯎꯔꯕ ꯅꯪꯅ ꯄꯨꯡ 4ꯗ ꯒꯨꯔꯨꯗ꯭ꯋꯥꯔꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯦ ꯄꯨꯡ 5:10 ꯃꯤ ꯌꯥꯝꯅ ꯆꯠꯅꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ CCTV ꯐꯨꯇꯦꯖꯁꯤꯡꯗ ꯎꯔꯤꯁꯤ ꯎꯔꯕ꯭ꯔꯥꯁꯦ sida nang gari thore yung nang gari thore then sida nang U-turn lawre sigi matung da CCTV footage amata fangdre adubu laibok phabadegi petrol pump amagi mathak ta laiba CCTV gi footage amada nang ne U-turn da lairaba matung da nangi gari mamangda bike ama lai haidene kari gi khoidu udri nangi gari mamang sida bike amata leitu sigari gino yongone sida komai misi kana no sinang natro nang na samak na nangi gari mamang da leplaga na sadagi nongmai ne satlaga nangi gari da kapli basi sikana no hey Pankaj yamna sengayo nasagi nawun do khoklaga mathak makha on mangamani yamna sengayo nang na tori ba thabak chi ga harabadi numidang da namai na mit khumjilaga gari maning da haplaga lambi de chelhalaga encounter tawduna hatpada matik chadraba mi adubu yamna sengayo karigi da mukta nanang nanangi nupi bu hatpano hayo inspector ashimani thokdok tu ina pangthokki bani nang na pangthokki habadi koi khangine karigi da ma pangthokpana hayo ne inspector ai gi business to gum famda priya ko banu pi maga iga arun mamari lekhe amadi asumna maga iga arun mamari lerakpadagi aingonda mahangna pressure yamna piki ai yumda hemna lepam chapum khangiti amarumda office ta igi mo mata wadu da yumda so igi nupi so dana yamna chingnaki yumda chatlabaso inu wai pam khangti office ta chatlabaso inu wai pam khangti adubu pun makse aina kayarak hana khalaba matungda
ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯅꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯩꯅ ꯍꯥꯏꯈꯤ ꯁꯨꯗꯥꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯈꯨꯡꯒꯪ ꯑꯃꯗ ꯆꯠꯂꯒ ꯂꯣꯀꯦꯜ ꯃꯦꯗ ꯄꯤꯁꯇꯣꯜ ꯑꯩꯅ ꯂꯩꯈꯤ ꯑꯃꯗꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯝꯕꯤꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯤ ꯀꯥ ꯍꯦꯟꯅ ꯆꯠꯅꯗꯕ ꯌꯨ ꯇꯔꯟ ꯑꯃꯗ ꯑꯩꯅ ꯒꯥꯔꯤ ꯑꯗꯨ ꯌꯨ ꯇꯔꯟ ꯂꯧꯔꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯂꯦꯞꯈꯤ ꯑꯃꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯁꯥꯗ ꯍꯥꯟꯅ ꯂꯣꯗꯦꯠ ꯑꯣꯏꯔꯕ ꯅꯣꯡꯃꯩ ꯑꯁꯤ ꯁꯠꯇꯣꯛꯇꯨꯅ ꯑꯩꯅ ꯑꯩꯒꯤ ꯀꯥꯔꯗ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤ ꯑꯃꯗꯤ ꯀꯥꯔꯒꯤ ꯃꯃꯥꯡ ꯊꯪꯕ ꯃꯤꯡꯁꯦꯜ ꯀꯥꯏꯈꯤꯔꯝ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯅꯣꯡꯃꯩꯅ ꯑꯅꯤꯔꯛ ꯀꯥꯞꯈꯤ ꯈꯣꯡꯂꯩ ꯊꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯅ ꯅꯣꯡꯃꯩ ꯂꯣꯠꯁꯤꯟꯗꯨꯅ ꯃꯤ ꯂꯥꯛꯅꯕ ꯍꯧꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯅꯤꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯗ ꯑꯩꯅ ꯁꯟꯗꯣꯛꯈꯤ ꯑꯃꯗꯤ ꯑꯩꯅ ꯑꯩꯒꯤ ꯁꯤꯔꯕ ꯅꯨꯄꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕ ꯌꯥꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯍꯣꯠꯅꯈꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯅꯝꯊꯥꯛ ꯅꯪꯒꯤ ꯑꯣꯐꯤꯁꯇ ꯄ꯭ꯔꯤꯌꯥ ꯀꯧꯕ ꯅꯨꯄꯤ ꯑꯃꯒ ꯅꯪꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯑꯣꯐꯤꯁꯇ ꯆꯠꯄ ꯃꯇꯝꯗ ꯅꯪꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯆꯤꯡꯅꯕ ꯂꯩꯕ ꯋꯥꯐꯝ ꯀꯌꯥ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ CCTV ꯐꯨꯇꯦꯖꯇ ꯑꯩꯈꯣꯏꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯅꯔꯝꯆꯠ ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯈꯪꯅꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯈꯤꯕꯅꯤ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯅꯨꯄꯤꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯆꯍꯤ 2 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯍꯌꯦꯡ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯀꯅꯥꯅ ꯍꯥꯠꯈꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯅꯆꯤꯟꯗꯨꯅ ꯅꯪꯒꯤ ꯅꯆꯥꯗ ꯈꯨꯝꯕ ꯉꯝꯒꯗ꯭ꯔꯥ ꯑꯗꯨ ꯌꯥꯝꯅ ꯄꯥꯡꯗꯕ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯄꯥꯝꯗ꯭ꯔꯗꯤ ꯅꯪ ꯈꯥꯏꯅꯕ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯃꯥꯕꯨ ꯍꯥꯠꯂꯤꯕꯅꯣ ꯃꯗꯨꯗꯤ ꯉꯝꯗꯗꯅ ꯅꯪꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯣ ꯑꯐꯕꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕꯒꯤꯗꯃꯛ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯅꯪꯒꯤ ꯃꯔꯤ ꯂꯩꯅꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯥꯏꯟꯒꯤ ꯆꯩꯔꯥꯛ ꯐꯪꯗꯨꯅ ꯇꯧꯔꯣ ꯀꯦꯁ ꯑꯁꯤꯒꯤꯗꯃꯛ ꯄꯪꯀꯖꯀꯤ ꯅꯨꯄꯤ ꯑꯗꯨ ꯃꯤꯑꯣꯏ ꯈꯔꯅ ꯍꯥꯠꯂꯝꯂꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯄꯥꯎ ꯆꯦ ꯀꯌꯥ ꯑꯃꯗꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯗ ꯐꯣꯡꯈꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯀꯟꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯤꯍꯥꯠ ꯑꯁꯤ ꯃꯤ ꯑꯇꯣꯞꯄ ꯑꯃꯅ ꯍꯥꯠꯈꯤꯕ ꯅꯠꯇꯦ ꯄꯪꯀꯖ ꯃꯁꯥꯃꯛꯅ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯃꯔꯤ ꯑꯗꯨ ꯅꯤꯡꯕ ꯊꯨꯡꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯨꯊꯣꯔꯛꯈꯤ ꯏꯔꯝꯗꯝ ꯁꯅꯥ ꯂꯩꯄꯥꯛ ꯑꯁꯤꯗꯁꯨ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗꯁꯨ ꯊꯣꯛꯂꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯍꯥꯠꯂꯒ ꯃꯄꯨꯔꯣꯏꯕꯗꯨꯅ ꯃꯅꯤꯡ ꯇꯝꯅ ꯆꯠꯅꯅꯕꯒꯤꯗꯃꯛ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ ꯑꯔꯥꯟꯕ꯭ꯔꯥ ꯍꯥꯠꯄ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯍꯛ ꯅꯠꯇꯦ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯥꯊꯕꯤꯌꯨ ꯑꯇꯣꯟꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯂꯥꯏꯔꯕꯁꯤꯡꯕꯨ ꯁꯧꯒꯠꯄꯤꯌꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯃꯤ ꯑꯃꯒꯤ ꯅꯨꯡꯉꯥꯏꯇꯅꯅꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯃꯠꯇ ꯉꯥꯡꯕꯤꯔꯨꯅꯨ ꯐꯨꯔꯨꯞ ꯑꯁꯤꯗ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯐꯨꯔꯨꯞ ꯑꯃꯒꯤꯗꯃꯛ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯤꯗꯃꯛ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯂꯩꯅꯅꯕ ꯍꯣꯠꯅꯕꯤꯔꯝꯃꯨ ꯃꯊꯪꯗ ꯀꯦꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯁꯅꯥ ꯂꯩꯄꯥꯛ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒꯨꯔꯖꯝꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ